ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯥꯏꯖꯤꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯊꯨꯝꯍꯜꯂꯕ ꯂꯥꯏꯖꯤꯡꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯣꯡꯌꯥꯏꯅ ꯆꯠꯈ꯭ꯔꯕꯗ ꯂꯥꯏꯖꯤꯡ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯑꯃꯁꯨꯡ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯋꯥꯡꯄꯨꯔꯦꯜꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ꯫ ꯑꯉꯛꯄꯒꯤ ꯃꯥꯏꯊꯣꯡꯅꯤ ꯉꯁꯤꯒꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯂꯥꯏꯖꯤꯡꯒꯤ ꯁꯛꯇꯝ꯫ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖꯤꯡ, ꯂꯣꯛꯅꯨꯡ ꯈꯨꯜꯒꯤ ꯂꯥꯏꯖꯤꯡ ꯀꯧꯏ꯫ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏ ꯃꯇꯨꯝꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯖꯒꯦ꯫ ꯂꯥꯏꯖꯤꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯍꯪꯀꯠꯂꯛꯏ꯫ ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯃꯈꯨ ꯂꯩꯕꯥꯛꯇ ꯇꯥ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯤꯗꯥꯛꯐꯨ ꯂꯥꯟꯁꯤꯟꯗꯨꯅ ꯌꯥꯕꯤꯌꯨ ꯃꯇꯥꯒꯨꯝ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯔꯔꯤ꯫ ꯉꯁꯥꯏ ꯑꯃꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯕꯅ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯕ ꯁꯥꯃꯨꯒꯤ ꯁꯛꯇꯝꯕꯨ ꯍꯧꯖꯤꯛꯇꯗ ꯂꯥꯛꯁꯤꯟꯕ ꯉꯝꯂꯔꯤ ꯂꯥꯏꯖꯤꯡꯅ꯫ ꯂꯥꯏꯖꯤꯡꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯇꯥ ꯅꯣꯡꯌꯥꯏꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯇꯥ ꯁꯥꯃꯨꯅꯤꯅ ꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯀꯟꯒꯦ ꯈꯟꯅ ꯀꯟꯈ꯭ꯔꯕ ꯁꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯥ ꯆꯦꯛꯇꯨꯅ ꯈꯟꯈ꯭ꯔꯕ ꯂꯥꯏꯖꯤꯡꯅ ꯃꯍꯥꯛꯀꯤꯁꯨ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯇꯥ ꯁꯥꯃꯨꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯑꯃꯨꯛꯇꯁꯨ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯤꯡꯒꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯤ, ꯏꯊꯟꯇ ꯍꯟꯈꯤꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯋꯥꯡꯄꯨꯔꯦꯜꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯒꯤ ꯏꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯈꯪꯍꯜꯂꯒꯦ꯫ ꯑꯩ ꯅꯨꯄꯤꯅꯤ, ꯑꯩ ꯃꯃꯥꯅꯤ꯫ ꯃꯤꯁꯦꯠ ꯈꯨꯜꯗ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯂꯥꯏꯖꯤꯡ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯈꯜꯂꯤꯉꯩꯗ ꯁꯣꯝꯗ ꯋꯥꯡꯄꯨꯔꯦꯜꯅ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯥꯃꯨ ꯃꯍꯥꯛꯇꯒꯤ ꯈꯪꯉꯨ꯫ ꯑꯗꯨꯒ ꯆꯠꯅꯕꯤꯁꯤꯡꯁꯤꯕꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯃꯤꯁꯦꯠ ꯈꯨꯜꯁꯤꯗ ꯆꯪꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯇꯔꯥꯏꯅ ꯊꯣꯛꯈꯤꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯗꯨꯅ ꯊꯣꯛꯈꯤ ꯋꯥꯡꯄꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯗ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯧꯔꯛꯈꯤ ꯁꯥꯃꯨꯅ ꯂꯥꯏꯖꯤꯡꯗ, ꯏꯆꯜ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯇꯥ ꯁꯥꯃꯨ ꯑꯣꯏꯔꯤꯕ ꯁꯥꯃꯨꯅ ꯑꯁꯤꯒꯨꯝꯂꯕ ꯈꯣꯟꯊꯣꯛ ꯑꯁꯤꯗ ꯏꯆꯜ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯂꯥꯏꯖꯤꯡꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗ ꯋꯥꯔꯒꯗꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯅꯨꯡꯒꯨꯝ ꯀꯟꯈꯤꯗꯨꯅ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯑꯗꯨꯃꯛ ꯇꯥꯈꯤꯗꯦ꯫ ꯍꯥꯏꯕꯤꯌꯨ, ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯂꯥ ꯑꯉꯝꯕ ꯋꯥꯡꯄꯨꯔꯦꯜꯅ ꯎꯠꯂꯝꯂꯤꯕꯁꯤ? ꯂꯥꯏꯖꯤꯡꯅ ꯁꯥꯃꯨꯅ ꯍꯥꯏꯔꯤꯕ ꯀꯧꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯄꯨ ꯌꯦꯡꯅꯤꯡꯗꯕ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯇꯧꯔꯕꯗ ꯁꯥꯃꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯏꯖꯤꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗꯨꯗ ꯁꯥꯃꯨꯁꯨ ꯃꯈꯣꯟ ꯍꯥꯏꯐꯦꯠ ꯁꯦꯝꯗꯨꯅ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕꯀꯌా ꯍꯥꯏꯗ ꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯑꯍꯩꯕ ꯂꯩ? ꯅꯪ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ꯭ꯔꯥ? ꯏꯁꯩ ꯁꯛꯄ ꯍꯩꯕ꯭ꯔꯥ? ꯖꯒꯣꯏ ꯏꯁꯩꯗ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯋꯥꯡꯄꯨꯔꯦꯜꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯨ ꯑꯃꯅꯤ ꯋꯥꯡꯄꯨꯔꯦꯜꯁꯤ꯫ ꯁꯥꯃꯨꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯂꯥꯏꯖꯤꯡ ꯍꯦꯟꯅ ꯃꯤꯄꯥꯏꯔꯔꯦ꯫ ꯑꯗꯨꯒ ꯏꯁꯩ ꯍꯩꯕꯤ ꯃꯃꯥ ꯃꯦꯂꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯀꯌా ꯅꯥꯊꯩꯔꯝꯗꯨꯅ ꯂꯥꯏꯖꯤꯡ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯇꯝ ꯂꯧꯗ, ꯑꯩ ꯏꯁꯩ ꯌꯥꯝꯅ ꯍꯩ꯫ ꯑꯩ ꯏꯁꯩ ꯁꯛꯄ ꯌꯥꯝꯅ ꯍꯩ꯫ ꯑꯩꯒꯤ ꯂꯩꯐꯝ ꯄꯤꯕꯤꯌꯨ, ꯑꯩ ꯄꯣꯊꯥꯕ ꯄꯥꯝꯂꯦ꯫ ꯑꯁꯤꯇꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯁꯥꯃꯨꯁꯨ ꯐꯠ ꯈꯨꯝꯃꯤ, ꯐꯔꯦ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ, ꯂꯥꯛꯑꯣ ꯁꯣꯝꯗ꯫ ꯂꯝꯖꯥꯎ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯒꯣꯏ ꯄꯨꯡꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯐꯩꯕ ꯑꯁꯥꯡꯕ ꯌꯨꯝꯐꯝꯁꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯔꯤ꯫ ꯃꯁꯤꯗ ꯆꯪꯂꯨ, ꯅꯃꯥꯟꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯨꯔꯣ ꯅꯨꯡꯉꯥꯏꯅ꯫ ꯂꯥꯏꯖꯤꯡ ꯃꯃꯥꯏ ꯂꯛꯊꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯃꯄꯤꯇꯅ ꯊꯜꯂꯕ ꯃꯊꯃꯣꯏ ꯂꯤꯁꯤꯡ ꯊꯣꯛꯅ ꯀꯥꯏꯔꯕ ꯄꯨꯉꯝꯗ꯭ꯔꯕ ꯊꯃꯣꯏꯕꯨ ꯄꯨꯗꯨꯅ ꯑꯐꯩꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯣꯛꯅꯨꯡ ꯈꯨꯜꯒꯤ ꯂꯥꯏꯖꯤꯡ
ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯇꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯊꯥꯕꯨꯡ ꯀꯌꯥ ꯍꯧꯈꯤꯗꯨꯅ ꯆꯠꯈꯤꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯖꯤꯡ ꯄꯨꯛꯅꯨꯡꯒꯤ ꯊꯥꯁꯨ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯤꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡꯅ ꯅꯨꯡꯁꯤꯅ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ "ꯊꯥꯗꯣꯏ, ꯅꯤꯡꯊꯦꯝꯁꯦ ꯑꯝꯇ ꯐꯨꯁꯦ, ꯀꯥꯏꯗ ꯂꯩꯒꯦꯕ? ꯃꯁꯛꯀ ꯎꯗꯦ ꯉꯁꯤꯒꯤ, ꯑꯝꯇ ꯐꯨꯑꯣꯕ ꯁꯤꯉꯥꯡꯁꯦ"꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯕꯤ ꯄꯦꯅꯨꯅ ꯍꯥꯏꯔꯛꯏ꯫ "ꯊꯥꯗꯣꯏ, ꯑꯣ ꯐꯨꯔꯨꯔꯅꯨ ꯌꯥꯔꯦ, ꯉꯁꯤꯒꯤ ꯎꯗꯦ, ꯇꯥꯡꯕꯤꯅ ꯄꯣꯛꯈ꯭ꯔꯕ ꯈꯪꯗꯦꯕ, ꯅꯪꯅ ꯑꯉꯥꯡ ꯐꯨꯗꯣꯏꯗ ꯇꯧ ꯂꯩ"꯫ ꯄꯦꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ "ꯑꯁ ꯑꯩꯗꯤ ꯉꯁꯤꯒꯤ ꯎꯗ꯭ꯔꯤ, ꯑꯝꯇ ꯐꯨꯒꯦ ꯇꯧꯔꯒ, ꯇꯥꯡꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯥꯏꯗ ꯄꯨꯈ꯭ꯔꯤꯖꯥꯠꯅꯣ ꯑꯉꯥꯡꯗꯨꯕꯣ, ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ"꯫ "ꯑꯣ ꯃꯃꯥ ꯌꯥꯎꯈꯤꯕꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯜꯂꯤ ꯅꯨꯡꯁꯤꯕꯁꯦ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯦ, ꯑꯗꯣ ꯅꯪꯅ ꯈꯤꯠ ꯍꯦꯜꯂꯤ ꯍꯦꯛꯇ". ꯑꯁꯦꯡꯕꯅꯤ, ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥ ꯂꯛꯇ ꯃꯌꯥꯝꯒꯤ ꯃꯉꯥꯜ ꯑꯣꯏꯅ ꯖꯒꯣꯏ ꯁꯪ ꯑꯗꯨꯗ ꯄꯣꯛꯈꯤꯕꯅꯤ ꯅꯤꯡꯊꯦꯝ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕ ꯃꯤꯡꯂꯦꯟꯅꯤ ꯃꯃꯥ ꯏꯕꯦꯝꯃꯒ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯦꯝ꯫ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯂꯛꯇ ꯑꯋꯥꯕ ꯈꯪꯗ ꯑꯃꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃ, ꯑꯃꯒꯤ ꯅꯪꯒꯟꯗꯒꯤ ꯑꯃ, ꯑꯃꯅ ꯑꯃꯨꯛ ꯆꯦꯟ, ꯑꯃꯅ ꯑꯃꯨꯛ ꯆꯥꯛ ꯏꯟ, ꯑꯃꯅ ꯑꯃꯨꯛ ꯏꯔꯨꯖꯕꯤ, ꯃꯥꯒꯤ ꯅꯨꯡꯁꯤ ꯆꯦꯡꯂꯧ ꯌꯦꯡꯗꯨꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯥꯎꯔꯛꯈꯤ ꯖꯒꯣꯏ ꯁꯪ ꯑꯁꯤꯗ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯠ ꯂꯦꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯥꯝꯅ ꯀꯞꯀꯟꯕ, ꯌꯥꯝꯅ ꯐꯨꯅꯤꯡꯕ, ꯃꯁꯝ ꯃꯅꯥ ꯏꯈꯣꯏ ꯈꯣꯏ ꯀꯞꯂꯕꯁꯨ ꯃꯈꯥꯗ ꯐꯝꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯗ ꯆꯥꯎꯔꯛꯈꯤ ꯅꯤꯡꯊꯦꯝ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ "ꯑꯣ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯔꯥ? ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯇꯣꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯪꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯑꯩꯕꯨ ꯊꯝꯂꯕꯁꯨ ꯑꯩ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ, ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯃꯇ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯊꯝ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯌꯨꯝꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯂꯩꯇꯦ ꯂꯥꯏꯖꯥ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯖꯒꯣꯏ ꯁꯥꯐꯝ ꯂꯣꯝꯗ ꯅꯣꯡꯌꯥꯏ꯫ ꯖꯒꯣꯏ ꯁꯥꯐꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯃꯗꯤ ꯆꯥꯎꯔꯕ ꯖꯒꯣꯏ ꯄꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯒꯤ ꯃꯁꯛ ꯎꯔꯕꯁꯨ ꯑꯃꯨꯛꯇ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯕ ꯏꯁꯩ ꯁꯛꯄꯤ ꯂꯥꯏꯖꯤꯡꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯇꯤꯒꯤ ꯖꯒꯣꯏ ꯁꯥꯐꯝ ꯂꯣꯝꯗ ꯂꯥꯛꯂꯔꯤ꯫ ꯂꯥꯏꯖꯤꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕꯁꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯒꯤ ꯆꯤꯟꯗꯒꯤ ꯇꯥꯔꯕꯁꯨ ꯑꯃꯨꯛꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯌꯥꯏꯅ ꯉꯁꯤꯁꯨ ꯐꯝꯂꯔꯤ ꯖꯒꯣꯏ ꯄꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ꯫ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯁꯦꯝ ꯁꯥꯔꯔꯤ ꯖꯒꯣꯏ ꯏꯁꯩꯒꯤꯗꯃꯛ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯡꯄꯨꯔꯦꯜꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯐꯕ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯉꯝꯂꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯂꯣꯛꯅꯨꯡ ꯈꯨꯜꯗꯅ ꯂꯥꯏꯖꯤꯡ ꯃꯃꯥ ꯃꯦꯂꯩ ꯑꯀꯟꯕ ꯂꯥꯏꯑꯣꯡꯗ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ "ꯏꯗꯣꯝꯆꯥ, ꯁꯦ ꯈꯔ ꯍꯧꯒꯠꯂꯣ, ꯑꯩ ꯄꯥꯏꯒꯦ ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ, ꯁꯦ ꯈꯔ ꯍꯧꯒꯠꯂꯣꯕ"꯫ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯂꯤ ꯑꯣꯟꯅ ꯊꯣꯏꯅ ꯃꯩꯆꯥꯛ ꯈꯥꯡꯅ ꯑꯅꯥꯕꯒꯤ ꯃꯩꯁꯥꯒ ꯂꯣꯏꯅꯅ ꯃꯦꯂꯩ꯫ "ꯏꯗꯣꯝꯆꯥꯒꯤ ꯊꯕꯥ, ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯤꯡꯕꯨ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯦ, ꯑꯩꯕꯨ ꯏꯆꯥꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯕꯅꯣ, ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯕ ꯃꯃꯥ ꯑꯣꯏꯔꯕꯔꯥ ꯊꯕꯥ"꯫ "ꯑꯁ ꯏꯟꯗꯣꯝꯆꯥ, ꯑꯅꯥꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯜꯍꯩꯗꯦꯁꯦ, ꯀꯔꯤꯁꯨ ꯍꯦꯟꯖꯟꯅ ꯈꯜꯂꯨꯅꯨ ꯏꯟꯗꯣꯝꯆꯥ, ꯑꯩꯅ ꯊꯥꯖꯩꯌꯦ, ꯑꯈꯥꯡ ꯀꯟꯕꯤ ꯑꯩꯒꯤ ꯏꯇꯥꯅꯦ, ꯃꯕꯨꯛꯆꯦꯜ ꯆꯦꯠꯄ ꯑꯩꯒꯤ ꯏꯇꯥꯅꯦ, ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯤꯡꯅꯦ ꯏꯗꯣꯝꯆꯥ"꯫ ꯃꯃꯥ ꯃꯦꯂꯩ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡꯒꯤ ꯃꯩꯆꯥꯛꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯥꯏꯑꯣꯡ ꯈꯪꯗ ꯑꯅꯥꯕ ꯃꯁꯤꯡ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯄꯣꯞ ꯇꯥꯅ ꯐꯤꯚꯝ ꯁꯣꯛꯅ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ, ꯋꯥꯈꯜꯗꯒꯤ ꯄꯣꯛꯄ ꯂꯩꯅꯥ ꯂꯤꯁꯤꯡ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ "ꯊꯕꯥ, ꯅꯇꯥꯗꯣ ꯑꯅꯝ ꯌꯥꯝ ꯀꯟꯕꯅꯦ, ꯃꯥꯕꯨ"꯫ "ꯑꯁ ꯌꯥꯔꯦꯁꯦ ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ"꯫ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂ ꯂꯨꯛꯊꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯃꯦꯂꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯕꯁꯨ
Nungaifam khangdraba melei itukta tukthaduna adumak matam pumbada leirami. Amuksu tapna kapli hairei. Ichagi maithong uraktaba kumja masing yamlagle thaba. Sonjillaklaba mama oibi eigi punsida. Eigi icha oktabi laijingdo magi mathau tare thaba. Eigi ichado eibu warauduna chatkrabane. Mama eibu ma waraukhrabane. Maabu mathawna leinaba haiduna aina akanba waising sizinaduna ifamdagi labhankibane. Amuksu hikna kaptuna mama meleina sumna makha tarai. Thaba eigi ichado aiga wana hingminajarapane. Nomata hawi hauti thidana chara helabasu. Nokna isai phangnaduna ahin kaya leminakiba ichane. Aigi icha laibak thibine. Melei ona thoina kaplabada Thabasu imungda changkhiduna kaplari matabu ningsing. Laijing, aina kayarak hanna nangbu kaunaba hotnarabasu. Nang aigi angang oiringeigi ningsing khudam kaya asina nangbu hena nungsibagi lichingna punduna. Ai nathokpa ngamdre Laijing. Nangbu karam lelibage. Nangbu karam lelibage Laijing. Aigi nungsibi Laijing. Aigi punsisu khangkhong chaire Laijing. Haurakpham loisanpham khangdabagum aisu kakaunare Laijing. Ita yaudraba aigi punsise mapung phaba ngamdre Laijing. Nangbu aigi marup oina karigi leirambano Laijing. Adubu phare. Haukibana haukrabasu Laijing. Matam pumbada nang yaifabada oyugo. Asumna Laijing amadi Thabagi punsi chahi kaya unakhidrabasu kumja kaya lankhrabasu marupki oiba nungsi mari tatkidabana ngasisu adumuk ningsingnaduna kapnari. Mama oibi meleigi punsidasu adumangai mabu phatre sijakro haina minungsi leitana mainungda langsinkhrabasu machabu magi punsida amuktang halalabadi haiduna mahakki manglan oijari. Macha nupi meleiga asumna kainaramdabogi mahutta mama melei amadi Laijinggi punsi nomadada punsi pikhamnarambana hena phai khalakli hojikta melei. Maisaktana yomduna nomagi phibam sokjillaba melei ngasisu wana adumak khangli. Mathangi numita idomchagi Thababu meleina kanna kaurari. Ngasidi nahankaiga manadaba mawongda khonjel haurari melei. Indomchagi Thaba, aibu yam ware. Ai soronba ngamdre Thaba. Aigi punsigi sandhya oisilakla male Thaba. Ai yam ware ne Thaba. Thabasu matangduda kanna imungdagi chenthorei. Indumcha kaishu tawrisi indumcha haugaluse indumcha kaishu tawroye ai leisidi indumcha. Thaba thamoinungda yauriba aigi ichagi nungsiba saktambu singsinduna ichaga isai phangnage ngasidi Thaba. Ai yam ware Thaba. Indomcha kaishu tawroise haijabagi wani Thabasu mamit mana ngorong ongkhatlaba meleigi phibamduda aroiba oina saklasanu khali mahakna pamjaba isei. Tawpham chafam khangdraba Thabasu iseibu thawaidagi henna luna khanjabi meleina isei sakke haina hairabada saklasanu haina khalame. Thabasu matangduda mandomchagi aroiba matam yausilagle khangladuna hik launa kaptuna hairari. Indomcha sao aisu kumlakke Indomcha aisu nangi nachane aibusu ita Laijingne khanbiru Indomcha. Mapi sat daithoktuna harauna Thaba. Aisu wakhal inglabane thainagi Thaba angaubi oidrabane. Isaigi sahek pumba ita Laijingna tambiramduna pumnamak khangli.
ꯑꯩꯁꯨ ꯏꯟꯗꯣꯝꯆꯥ ꯏꯕꯥꯅꯤ ꯁꯛꯁꯦ ꯑꯁꯨꯝꯅ ꯊꯕꯥꯅ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯉꯩꯗ ꯃꯦꯂꯩꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯨꯏꯅ ꯁꯛꯂꯨꯗ꯭ꯔꯕ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯣꯏꯅ ꯇꯥꯈꯤꯕ ꯁꯛꯈꯤꯕ ꯉꯪꯅꯈꯤꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯈꯤ. ꯍꯣ ꯏꯃꯥ ꯏꯃꯥꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥꯋꯣ ꯅꯣꯡ ꯆꯨꯏ ꯂꯥꯛꯀꯅꯨ ꯌꯦꯝꯄꯥꯛ ꯇꯨꯞꯇꯨꯅ ꯃꯔꯥꯛꯀꯦ. ꯍꯣ ꯏꯃꯥ ꯏꯃꯥꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥꯋꯣ ꯂꯝꯕꯤ ꯅꯥꯜꯂꯤ ꯂꯥꯛꯀꯅꯨ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯔꯥꯛꯀꯦ. ꯍꯣ ꯏꯃꯥ ꯏꯃꯥꯋꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥꯋꯣ ꯏꯁꯤꯡ ꯆꯥꯎꯏ ꯂꯥꯛꯀꯅꯨ ꯍꯤꯕꯨ ꯇꯣꯡꯅ ꯃꯔꯥꯛꯀꯦ. ꯍꯣ ꯏꯃꯥ 이베마 아이술라케 이마오 낭기따다가 마레이호 아이기따다가 레이바디 상하이 콩나 마타이 호 이마 이마오 아이술라케 이마오 이마 Laijing lakano ima chatle Laijing asumna hairamduna aroiba sor honki melei asumna loknungkhul adugi miyamna meleigi aroiba mathau mangam pangthoki somdana as ontokna thina sokhredaku haijangsina ichebe Laijing Keinou ensang soibada khut jawkhra male se kadaino as Keinou onthokna nakreda ima kaidorino I thoe akhoi ima da ini Keinou na thangna yale ini thadoi akhoi ma da ini Keinou na thangna yale thadoi du phatchele jagoi sabi mayamgi saksanglomda phi punaduna leiriba aniduda onsinduna chak thongo hairaga thangna yanarabo Keinou as Keinou he ningthemna marol ama mama da ina thangna yale na chenkine tamba nangna marol ama prap changsilaklaga thang yanari rayi kaidobagi thang yanadurige ningthem hojikti chahi 7-9 lom surare ningthem lao thangna yanba nate inegi nakta lao Keinou su matangduda kaurai ningthem lao sida kaidobagi namada ina thangna yandoino hingminarani haidana nangi asada ekhoi pumnamakna hinglaba matamsida karigi namabu thangna yandoribano thadoina nongphet tawraga o Keinou haiba angaubi Keinou ba chinthibi angangdo ngauraniye nangna kochi kotlido lao ningthem inegi nakta lao inega lei ising chairusi lao Keinou gi manakta nga leiradi Keinou dongna nangsu ngaurani lao asumna wa noktuna numituma hauki nong ngalabada amuksu hanagum isau langnari nongyai amadi laija nongyai nang aibu wa yamna ngangba pambra ai matam pumbada tapthaduna ta leibani mapuroiba nongyaina khon khara kallabada laija khara taptharaga asumna hairei aisu mama ama oiba pame nupi ama oina aisu mama gi mingthol phangninge wahaiduda nongyai phukogotuna sauna adubu aigisu kari iralno nangdaro nacha pamise aina nangbu ngasi phawbada mirai khiba leite aigi ningjaba panthung thugaiduna nangbu loksin khibane nongyai gi marau leiba wangangduda kari ningjaba panthung haibedi kari no ta nongyai adune aina taninglibase matam pumbada ta nongyaina tumina leiduna phumbangnaduna
matam pumbada wangang khuding kochi kotlibado madune aisu taninglibase hayo wahaidugi paukhumne aina pamlibase karimba panthungno hayo tanong yai haigani nong masoidana aina paukhum pigani piyo hojima piyo paukhumdune aina ngairibase ngasimak piyo paukhumdo ai paukhumdo ngairibane ngasi oihelo numito nongyai sauna phingna mapalda thoki khoisaunaraba nongyai amadi laija nongma nongmagi unaba yanakhidre imungda mahi langlare masi pumnamakpu khangliba uriba magi ta samuna nongyaibu matam pumbada thimjillari nongyai chauraba leikol nungduda phamduna lei matangduda achanba manai samudu tapna changsilakduna machaton nongyaida utpham thokpa thaugalon uttuna leplari nongyai tasamo phamo nongyaigi ningba kairaba saktamdu yengduna asumna hairai samuna machaton asengba pumba khanghanbagi matam oidribara machaton oiraklabani tasamo adubu asumna machaton nongyai amadi manai samuga wari sanaringai marak asida jagoi safamdu pumlang langnarari kaidauba yawarjano tasamo somdana tompokna angamba wangpurel angamba kari mataulo angamba wangpureldu pidak hu kauba akanba hu makhal asi thakjinduna thawai thanaba hotnajarambadagi manai tompokna thengnajarakduna laikatnarakhibani mana taubana mana phangi aina taubana aina phangjai matagum ahal oiraba wangpurel ngasidi mana taujakhiba phatraba thabak kayaduna amadi machanupa nongyaigi tangdu leitadraba yumbal amasung khul leikaigi miyamna mabu yaningde mahakpu pamde haibasi khangjarakduna madom thawai thajakhibani pidak hu hairiba hu makhal asi amaiba tompoka wangpurelga amata oina yanaraba matungda lona tanaduna semkhibani pidak hu chenba posak kayana semjakhibani makhoi anigi nungaiba manglan adugi khulai oina sijinaduna lakhibani ngasi phawbada amaiba tompok amadi angamba wangpurelgi phatraba lalong kayada miyoibagi punsi kaya pikhamnan khraba hu makhal amani pidak asumna miset khul adugi miyam pumba tholaktuna wangpurelgi mathau mangam pangthoknaba hotnari achamba miyoi nattabana mahakpu leiron chananaba khanari pendaba sauningba kayana yomlaba miset khul adugi miyoising ayambana kalak penabasu yaunari tas kamdawi madi miyoiba nattabaro asiba naiba miyoibabu omorni karigi khalibano miyoibana miyoiba amada tawpham thoktaba thabak mahak karigi tawri migi thamoi soknaba thabak kaya mahana tawramli aduna masu adumak khawdeknaba tabani masana thakjaba langda masa thujaba tabani ije sakhi sumna leikai miyam pumbana hainari ngangnari hokhiba punsi tangkak kharada mamang thaki thawdok machaton nongyaina laijabu nungshirabasu nongmata laijana nongyaibu apamba poklamde adubu manibe matonuna magi mapungning olanduna mamaubu themlakhibane laijasi matam amada hojik manibe ma oiriba tonuna matam amada jagoi saringai jagoi pungmayai amada lambi lamhangnaduna leirambadagi thengnakhibane Jahi ani ahumgi angang asibu matau karamna jagoi sabamda leiramlibano mathong khangda laijabu mathanungda chetna konsin kana amana mabu thirakhini khanduna leirakhibani ngasi phawba sumna asum matamna hokhrabada kana amana mabu angang asibu khongul liraktrabada manebe matonuna mamong nupi saktuna mamongni khanduna maming matha thonduna nushina laija mingtholaga Samaski minuk misa kaya lanthengna yoklakhibani laija hojikti manibi magi apamba tawbana magi punsi oijarakhibani pamda namduna nongyaibu nushihanduna nongyaigi mafamda luhungkhibani laija nongyaisu adumangai magi apam nungshigi mayokta wa amata ngangthokpa ngamda mapagi hukum chatpa mithibong mitambal ama oina laijaga yumban minakhibani
ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯧꯅꯥ ꯌꯥꯝ ꯐꯔꯦꯅꯦ. ꯅꯪꯅ ꯄꯥꯝꯕꯣꯝ ꯆꯥꯎꯅ ꯇꯤꯡꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯇꯨꯀꯠꯆꯩ. ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ? ꯑꯩ ꯅꯤꯡꯊꯦꯝꯕꯨ ꯄꯣꯛꯄ ꯃꯄꯥꯅꯦ. ꯀꯅꯥꯅ ꯍꯥꯏꯕ? ꯀꯅꯥꯅ ꯍꯥꯏꯒꯦ? ꯑꯩ ꯈꯪꯉꯦ, ꯃꯥ ꯑꯩꯒꯤ ꯏꯅꯦ. ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯂꯥꯏꯖꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯔꯤ ꯅꯣꯡꯌꯥꯏꯗ. ꯀꯔꯤ? ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ, ꯅꯪꯅ ꯑꯄꯥꯝꯕꯇ ꯇꯧꯕ, ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ, ꯃꯃꯤꯠ ꯇꯥꯡꯕ ꯃꯤꯅ ꯂꯩꯄꯥꯛ ꯁꯥꯁꯣꯟ ꯇꯧꯕ, ꯃꯤꯁꯦꯠ ꯈꯨꯜꯒꯤ ꯂꯣꯟꯊꯣꯛꯇꯕꯅ ꯉꯥꯡꯕ ꯋꯥ ꯑꯩ ꯇꯥꯗꯦ. ꯑꯩ ꯈꯪꯗꯦ ꯅꯪ ꯀꯅꯥꯅꯣ. ꯑꯩ ꯈꯪꯗꯦ. ꯅꯪꯕꯨ ꯈꯪꯗꯦꯌꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯌꯥꯏ ꯀꯧꯕ ꯃꯤ ꯑꯃꯠꯇ ꯑꯩ ꯇꯤꯟꯅ ꯂꯣꯏꯅꯈꯤꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯒꯣꯏ ꯄꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯣꯟꯈꯤ ꯂꯥꯏꯖꯤꯡ. ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯅꯣꯡꯌꯥꯏ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯞꯂꯔꯤ ꯂꯥꯏꯖꯤꯡꯒꯤ ꯊꯣꯡꯖꯤꯟꯗ. ꯁꯣꯝꯗꯅ ꯂꯥꯏꯖ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯞꯂꯔꯤ. ꯏꯅꯦ, ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯦ? ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯅꯦ, ꯏꯅꯦꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯅ ꯄꯨꯟꯗꯨꯅ ꯊꯤꯟꯕꯤꯔꯛꯈꯤꯕꯅꯦ ꯑꯩꯕꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯋꯥꯡꯄꯨꯔꯦꯜꯒꯤ ꯁꯪꯒꯥꯏꯗ. ꯑꯩꯕꯨꯇ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯝꯕ. ꯏꯅꯦ, ꯀꯔꯤꯒꯤꯅꯣ